Mathang Than November Tang Mari Dagi Taragamanga Fauba Chennai the Pangthokadaba Taramari SHUBA Hockey India Senior Men's National Championship 2024 da Manipur ki MAHUT SHILLAGA SHARUK YARUGADABA Manipur Hockey ki Shannaroi Shingda Unacco School na Lupa Lakha ama Mateng Pikhre ngasi khongmandan leiba Unacco School da pangthokba chamba thauram amada senfam sing adu Unacco School ki chairman Ningombam Irabantana Manipur Hockey ki coach Moirang Them Rinas amadi Shannaroi kharada khusinakhe senfam khusinaba aduga mari leinana Ningombam Irabantana hai Taraga Mari SHUBA Hockey India Hockey Senior Men's National Championship asida Manipur ki MAHUT SHILLAGA SHARUK YARUGADABA Manipur Hockey ki Shannaroi Shingda puning thaugatpa oina Unacco School ki maikaidagi angam mateng pangmani Hockey asi Manipur ke yamna chanaba masana ama oiraga lakli state asida ngasi faubada Olympiad taraga matho akpigani taraga mapan thokkhibagi manungda Olympian tareti hockey ki Shannaroi singni masida India ki MAHUT SHILLAGA SHARUK yakhiba lamdam asigi nupa amasung nupi Shannaroi sing medal faubal lorok palekrabani Manipur bu awangba thakta thangkatliba masana ase puning thaugatpa oina angamba senfam asi aikhogi CSR program ki SHARUK ama oina mateng pangbani haina irabantana makha chana phongdokhe Masih aja kau Unacco group na, atau hoki masana hukum itu apa na? Bagi Taramari SHUBA, kau senior national tim masih Manipur state mu sila sekadaba kau Shannaroi Shingda Unacco syafrat mateng bangsa Manipur ki mai itu perapa sana asyik Shannaroi disiplin. Adu gula na Bharat ki thap jauh kau PTV yang ada yang thap wang ba. Adu gula case 1 2 3 4 5 dah tu lagi ba. Adu gula masana. Masih sudah kau Manipur ki player mana tu na? Tanpa sudah kau anda kau si 14 hockey India Senior Men's Championship che koi masi CHENNAI da tawda masi da koi na ke dagi sanaba sibu discipline sibu support tawba hana dagi ate ate chatara koi CSR program na ngasi ga koi yakam bud pi boina pala amaga koi na ke dagi mateng pangjagani senfam khusinaba aduga mari leina Manipur hockey ki coach Moirang Them Rinas na hai Hockey India na SHILLAGA Chennai da pangthokadoriba championship asida saruk yanabagi tabak Shannaroi taraga nipan amasung official marina mathang than November ki tang anida Manipur thadokani aduga Manipur ki ahanba match oina November ki tang marita Bihar ga sanagani Manipur ki team asida Olympian ahum Kothazet Julian Sana amadi Nilakanta yawi matakta India ki MAHUT SHILLAGA international ki thakta saruk yaruba Shannaroi taret nipan amasu yauri maram aduna handagi championship asida Manipur na achoba thazaba ama thamni haina Rinas na makha take Unacco gumba yam chaw ba sumba phuchen chaw ba koi chahi kuning last year koi gi national championship senior hai ba national championship sida chu koi 1 lakhs mateng pang ga tuna koi quarter final ba national games qualify or ga lei kuni adu hujik su mamang gi du ko national games qualify ki do logodra hujik sanai se logodra adu koi yam kenu oi ba amu oi na maram oi ga hujik chat ko le ba tournament se koi quarter final chang da ba ya de ha ga koi sidai da around koi gi sidai da yaw si India player gi India oina sana ba Olympian na da international sana ba player koi nipan mapung yauri aduna koi ayo bone na khali adu sumba aso wa tournament major tournament sida koi gi hockey hai bolam sida koi Unacco group so na yamna song mating maina koi last year su pang gi adu hangta su pang gi tum ta koi Manipur ti sai gi yam thaka ko khong jeri